ꯕꯣꯁꯇꯥꯁꯤꯝꯅꯤ ꯅꯪꯅ ꯊꯥꯡꯉꯛꯏꯁꯦ ꯍꯤꯡꯖꯥꯡ ꯅꯥꯄꯤ ꯍꯜꯂꯒꯥꯕꯤ ꯁꯤꯒꯁꯨ ꯂꯩꯔꯦ ꯐꯖꯩꯌꯦ ꯑꯁꯤ ꯀꯔꯤ ꯏꯕꯣꯛꯆꯥꯒꯤ ꯑꯄꯥꯟꯕꯗꯨꯔꯣ ꯗꯥꯔꯣ ꯍꯦ ꯃꯥꯏ ꯄꯦꯝꯃ ꯅꯥꯀꯨꯞꯄꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯐꯦꯖꯤꯕꯨꯔꯗ ꯂꯥꯛꯑꯝꯕ ꯇꯣꯝꯆꯥꯗꯣ ꯃꯥ ꯑꯃꯨꯛꯀ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯈꯨꯟꯗ ꯂꯥꯛꯏ ꯉꯁꯤꯁꯦ ꯃꯣꯏ ꯄꯩꯁꯥꯗ ꯍꯜꯂꯤ ꯑꯩ ꯉꯁꯤ ꯃꯣꯏꯒ ꯔꯥꯝꯅꯒꯣꯔꯗ ꯀꯣꯏꯕ ꯆꯠꯂꯤ ꯑꯩ ꯍꯧꯖꯤꯛ ꯂꯝꯕꯤꯗꯅꯤ ꯔꯥꯝꯅꯒꯣꯔ ꯌꯧꯔꯒ ꯔꯥꯝꯅꯒꯣꯔ ꯆꯪꯕꯩ ꯂꯝꯕꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯗ ꯇꯣꯝꯆꯥꯅꯦ ꯂꯦꯄꯤ ꯁꯥꯟꯅꯕ ꯍꯥꯏꯕ ꯆꯠꯂꯨꯒꯦ ꯉꯁꯤꯅ ꯃꯌꯥꯁꯨ ꯍꯣꯜꯂꯦ ꯇꯧꯔꯤꯕ ꯃꯄꯥꯟꯗ ꯅꯣꯡꯁꯨ ꯆꯨꯔꯤ ꯂꯝꯕꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯂꯝꯕꯤꯁꯦ ꯆꯣꯠꯂꯦ ꯅꯣꯡ ꯆꯨꯕꯒꯤ ꯍꯧꯖꯤꯛꯁꯨ ꯈꯔ ꯅꯣꯡ ꯆꯨꯔꯤ ꯑꯗꯣ ꯌꯥꯝꯅꯕꯨꯗꯤ ꯆꯨꯗꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯅꯨꯒꯥ ꯆꯧꯗꯣꯔꯦ ꯐꯥꯅꯨꯒꯥ ꯆꯧꯔꯒ ꯆꯤꯡꯒꯣꯜ ꯂꯝꯕꯤꯔꯣꯝꯗ ꯆꯠꯇꯣꯏꯅꯤ ꯆꯤꯡꯒꯣꯜ ꯂꯝꯕꯤꯁꯦ ꯆꯤꯡ ꯑꯣꯏꯅ ꯇꯧꯔꯤ ꯑꯗꯣ ꯃꯌꯥꯝꯗꯩ ꯚꯤꯗꯤꯑꯣꯗꯁꯨ ꯆꯦꯟꯍꯜꯂꯛꯀꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯥꯅꯨꯒꯥ ꯌꯧꯔꯦ ꯁꯤꯗꯒꯤ ꯊꯦꯛꯆꯠꯅ ꯆꯠꯂꯅꯤ ꯁ꯭ꯔꯤꯃꯪꯒꯣꯜ ꯂꯝꯕꯤ ꯌꯧꯔꯅꯤ ꯁ꯭ꯔꯤꯃꯪꯒꯣꯜ ꯂꯝꯕꯤ ꯃꯌꯥꯏꯗ ꯆꯤꯡꯌꯥꯏꯁꯤꯒ ꯀꯩꯅꯣ ꯅꯦꯠ ꯈꯔ ꯐꯪꯗꯦꯕ ꯂꯧ ꯈꯥꯎꯕ ꯂꯣꯏꯅ ꯑꯃꯨꯛꯀ ꯂꯤꯡꯈꯠꯅꯕ ꯇꯧꯔꯦ ꯈꯔꯃꯗꯤ ꯂꯤꯡꯕ ꯐꯨꯒꯠꯂꯦ ꯑꯗꯨꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯧ ꯂꯤꯡꯉꯤꯁꯦ ꯀꯔꯤ ꯍꯥꯏꯗꯕꯅ ꯅꯪ ꯈꯪꯕ ꯁꯤꯠꯅ ꯃꯣꯕꯥꯏꯜꯒ ꯄꯥꯏꯒꯦ ꯇꯧꯔꯤ ꯀꯤꯕ ꯐꯔꯦ ꯁꯤꯒꯁꯨ ꯑꯗꯨꯝ ꯆꯨꯝ ꯈꯔ ꯂꯩ ꯁꯤꯗꯅ ꯈꯪꯗꯦ ꯃꯣꯏꯗ ꯂꯩ ꯆꯤꯡꯅꯤꯁꯦ ꯁꯥꯏꯗꯁꯨ ꯁꯦꯝ ꯑꯁꯤꯒꯁꯨ ꯕꯉꯥꯟ ꯂꯩ ꯆꯤꯡ ꯃꯌꯥꯏ ꯌꯧꯔꯦ ꯅꯣꯡꯁꯨ ꯀꯟꯅ ꯆꯨꯈꯔꯦ ꯇꯧꯔꯤꯁꯦ ꯅꯦꯠꯁꯨ ꯂꯩꯇ꯭ꯔꯦ ꯑꯣ ꯂꯩ ꯅꯣꯅꯣ ꯆꯤꯡꯌꯥꯁꯦ ꯃꯥꯏꯅ ꯌꯥꯝ ꯌꯥꯏꯅ ꯁꯤꯁꯨ ꯂꯩꯗꯥꯏꯅꯦ ꯍꯩꯕ ꯅꯪ ꯍꯩꯇꯦ ꯐꯖꯗ꯭ꯔꯥ ꯀꯥꯎꯔꯕꯣ ꯀꯥꯎꯗꯦ ꯑꯩ ꯁꯒꯣꯜ ꯂꯧꯈꯠꯂꯕꯣ ꯑꯩꯒꯤ ꯏꯈꯣꯟ ꯍꯪꯉꯣꯏ ꯃꯥꯟꯕꯁꯤꯒ ꯑꯣ ꯅꯣꯅꯣ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯋꯥꯔꯤꯗꯤ ꯅꯣꯡ ꯈꯔꯩ ꯂꯣꯏꯔꯦ ꯈꯔꯩ ꯅꯣꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁꯛꯑꯕ ꯀꯔꯤꯕ ꯁꯦꯝꯕ ꯂꯩꯕ꯭ꯔꯥ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟ ꯏꯁꯩꯗꯣ ꯀꯔꯤꯕ ꯏꯉꯥꯒꯤ ꯅꯣꯡ ꯀꯔꯤꯕ ꯏꯉꯥꯒꯤ ꯅꯣꯡ ꯍꯩꯇ꯭ꯔꯦ ꯑꯃꯗꯣ ꯏꯉꯥꯒꯤ ꯂꯩꯆꯤꯜ ꯄꯨꯛꯐꯠꯇ ꯅꯣꯡꯃꯗꯣ ꯂꯥꯏꯖ ꯇꯝꯂꯛꯄ Sigana lawa chora siju koifam ni manungda koifam lei siga nongna dukan miyam hange siga mi miyam koiba lai lo gari chu miyam parking tawfam siga ado ai amuk khati changure adu matamda dukjamna keno oide aiba mane manungda semna kota tawdi hujikti miyam semna kotna tawdai na hai dui makha chakri chakani khani makha friend staff khoi hainari mi ojogoni khakhlei ojogor kana ojogoni khanai hai sida kamai tawge mane asabaro aide asabana te asengwa oi kidang reba adune amadi phare ne daga thagati habne hojaba aduna kaino sani maja haba aduma gumna leng mangamda amadi ne thagati ne khongdona khangde phangnade ade ama khakti ne ro tangja adi phaba ngamdi ani ni hai le kidang rebo manungda chingakta ne ba duga rail line ma lei ya hai do photo da ui wari ne rail line du dei ju ure ya ba do hujikti me ama chawkhat line hai ya ba ina chatpa matam du ga de si koibam nai na du ja na nau na ta khangna re ya ba
ꯅꯪ ꯆꯠꯂꯨꯔꯕꯣ ꯇꯣꯝꯆꯥ ꯑꯩꯗꯤ ꯆꯠꯇꯦ ꯑꯩ ꯆꯠꯅꯤꯡꯉꯤ ꯐꯤꯁꯨꯒꯤ ꯂꯥꯛꯄꯦ ꯆꯠꯂꯨ ꯃꯌꯥꯝ ꯁꯥꯡ ꯆꯠꯄ ꯌꯥꯏ ꯍꯣꯏ ꯆꯠꯂꯨ ꯇꯥꯔꯦ ꯅꯣꯡꯃ ꯆꯤꯡ ꯉꯥꯛꯇꯅꯤ ꯁꯥꯏꯠ ꯁꯥꯏꯠꯇ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯆꯤꯡ ꯁꯣꯝ ꯁꯥꯏꯠꯇꯁꯨ ꯎ ꯃꯌꯥꯝ ꯑꯃ ꯇꯥꯔ ꯂꯩꯔꯦ ꯍꯟꯗꯛ ꯅꯣꯡꯁꯤ ꯇꯧꯕꯗꯣ ꯇꯧꯔꯤꯕꯥꯅꯤ ꯐꯖꯩꯌꯦ siga tea stall ju leire siga lambi marakta cha keno haure cha pambi akoina leiri silet vibhag se cha gi tamakta yamna tharaningai oi 5 star haure sai da gi haurawani moi nang changuro ba cha siga đây uống nó lại uống chứ có ai chẳng có làm gì chứ cả xét ra nó bài ta đấy nông mà chẳng cái nó mang sạch chỗ đấy thì cái gì lấy gì đấy mang xong ra dukaan sumi mà lấy thì đây chẳng કોઈ dukaan sumi mà lấy đấy Asina khara pi na ka. Cái gì nó đây là một đi này. Bagan hậu đấy, siga fajabani. Ấy đi này, tập cha siga photo shoot tông những bana, fajani. Mobile ka pangau la mà đi cái đó gì đấy mà. Bagan bagan này si fajaba. Lên cái liền rồi. Không sạch rồi đó, chào bà mi mẹ nó hôn rồi. Không cần làm rồi. Đúng mà chú bà đây mà chú chắc phải được nó rồi. Nah, makan ini. Ai mana tadi motorcycle ka sakra gai pakat ini. Bạn rồi nè. Dala ya ini ja phara bani ne. Rồi he kai rồi da mi. Ini là chắc chắn là Matubumi jau re, matubumi ai je koi be ma pom mani. Jadi reo. Sini mình sẽ quay nó hai cái jaron mặc quả này từ sini jaron bằng mì này mà sẽ may mặc quả này bây giờ cái thâu bị sinh lấy khi nào mà bấm linh sinh không bấm mai ta Oi. CBGB game ni. West Bengal town jau re, Ramnagar section do re. Akoi nunu tuktang bi hogole. Ma lambi phajaba ingu de amba udre. Ne ne bali chen dia. Na sai ne bali chen chana tai bi lo ga machin na pu ai ka. Evelyn. Basha jau do re. Đâu đâu. bao nhiêu cái sinh không nghe Din je phajaba na gulo re. Siga ju BGB ki game ni chi natra. School ju lai na to siga. दुकान की दुकान हो रहे मिटे की पोचई साड़ी ग्राम याम जो ले फिटिस्ताई करी लगा लगा पाई गया पाई गया देखो मिटे की ngược tani ta sai je aduga sonda jam mayo bye bye mando kana ikhane mite mando siga mando leire siga na tro no no ina jogoi chongi da puja da mite mando leire dakha mas le kan jaure koi no no ki basa jau ai ko nan du dale po dale lao po chuja mi dai nai no basa jaure koi 이 누누랑 까가 온 거도 답답나 ko asida thana bola ido hore ai khara bata thầu trong hay nè ấy mày
ꯑꯩ ꯐꯥꯏꯅꯦꯜꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯕꯁꯥꯗ ꯌꯧꯔꯦ ꯄꯣꯠ ꯆꯩ ꯊꯥꯡꯒꯠꯄꯁꯨ ꯂꯣꯏꯔꯦ ꯍꯣꯏ ꯑꯩꯁꯨ ꯐꯤ ꯍꯣꯡꯗ꯭ꯔꯤꯗ ꯌꯨꯝꯗꯩ ꯄꯨꯔꯛꯄ ꯆꯥꯛ ꯍꯤꯟꯖꯥꯡ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯁꯤꯗꯅ ꯄꯥꯡꯈꯣꯛ ꯂꯩꯔꯦ ꯑꯂꯨ ꯀꯥꯕꯤ ꯁꯤꯒꯁꯨ ꯂꯩꯔꯦ ꯁꯤ ꯀꯩꯅꯣ ꯃꯥꯏꯔꯦꯟ ꯐꯖꯩꯌꯦ ꯑꯁꯤ ꯀꯔꯤ ꯏꯕꯣꯛꯆꯥꯒꯤ ꯑꯄꯥꯟꯕꯗꯨꯔꯣ ꯉꯝꯕꯨ ꯉꯝꯃꯤꯅꯦ ꯗꯥꯔꯣ ꯍꯦ ꯃꯥꯏ ꯄꯦꯝꯃ ꯂꯐꯨꯁꯦ ꯀꯩꯅꯣ ꯏꯔꯣꯟꯕ ꯆꯥꯅꯕ ꯌꯥ ꯆꯦꯅꯝꯁꯤꯗꯤ ꯐꯖꯕꯅ ꯅꯥꯀꯨꯞꯄꯤ ꯑꯁꯤ ꯀꯩꯅꯣ ꯏꯕꯣꯛꯆꯥꯒꯤ ꯑꯄꯥꯟꯕꯗꯨꯔꯣ ꯅꯪ ꯄꯨꯔꯛꯏꯁꯦ ꯑꯁꯤ ꯁꯨꯝꯗꯩꯁꯤꯅ ꯕꯣꯛꯆꯥꯒꯤ ꯑꯄꯥꯟꯕꯗꯣ ꯁꯤꯅ ꯅꯍꯥꯟ ꯏꯆꯦ ꯕꯤꯖꯌꯥꯅ ꯍꯥꯄꯛꯄꯗꯣ ꯐꯖꯈ꯭ꯔꯦ ꯆꯦꯅꯝꯁꯦ ꯅꯥꯀꯨꯞꯄꯤꯁꯦ ꯁꯤꯗꯩꯁꯤꯒ ꯆꯥꯛ ꯊꯣꯡꯅ ꯂꯣꯏꯔꯦ ꯁꯤ ꯆꯥꯛ ꯂꯩꯔꯦ ꯁꯤ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯁꯤꯅ ꯉꯥ ꯀꯪꯅ ꯑꯃ ꯉꯧꯔꯦ ꯑꯁꯤꯅ ꯑꯃꯦꯠꯄꯤ ꯑꯃ ꯇꯧꯔꯦ ꯑꯁꯤꯅ ꯂꯦꯕꯨ ꯄꯨꯗꯤꯅꯥ ꯄꯇꯥ ꯁꯤ ꯆꯥꯔꯅꯤ ꯀꯥꯔꯣꯟ ꯑꯈꯥꯕꯁꯨ ꯂꯩꯔꯦ ꯑꯩꯈꯣই ꯁꯤꯒ ꯁꯨꯝ ꯆꯥꯔꯅꯤ ꯀꯥꯀꯨ ꯂꯥꯛꯑꯣ ꯆꯥꯛ ꯊꯤꯔꯦ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯅꯣꯅꯣ ꯇꯨꯝꯃꯁꯤ ꯂꯥꯛꯑꯣ ꯑꯩ ꯍꯨꯞꯄꯦ ꯅꯣꯅꯣ ꯀꯩꯒ ꯉꯁꯤ ꯇꯨꯝꯗꯔꯤ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯣ ꯒꯨꯗ ꯅꯥꯏꯠ ꯍꯌꯦꯡ ꯑꯃꯨꯛꯀ ꯎꯅꯔꯁꯤ ꯕꯥꯏ